Nemsa Kipgen LM Kaukte Amadi Ngushanglu Sanate Lengak Sembada Yaukibada Kuki gi Lupsingna Penda Phungdrakle Haukiba Chai Lisingani Kun Mangagi February Jara Humdoi Manipur Thamlakiba President Rugi Lengak Losinduna anouba popular government Amma Singzamai Kendra gi MLA Yumnam Kemzana State Minister Oina Ngarang Sem Kibada Sarugya Kibo MLA Nemsa Kipgen MLA LM Kaukte Amadi MLA Ngushanglu Sanate gi Matakta Kuki gi Lukayana Penda Phungdrakle Mafam kayada khongjang changsinbagi mathakta Kuki gi leiriba luk Kuki Jo Council amadi Kuki Human Rights Council na thadorakpa chirol amada pendaba wafam kaya phongdorakle Kuki Village Volunteer Eastern Zone thulakpa notice amada Nemsa ki genbu hatpa ngamba mioida lupa lakun amadi MLA LM Khauti amasung Ngushanglu Sanate harpada lupa lak taragi manipigani haina lakthokre adubu mar inpui nadi MLA Ngushanglu Sanate na lengak sembada yaukibada nungaita phungdorakpagi wafam leite adubu mar furuki MLA ama oiba Ngushanglu Sanate gi leiriba yum amadi lantum sengda khulai paiba mioi kharana amang ata thogangani haina tariba pau asi mari leinaba singna yengsinbinaba amadi mathauta thabak sing lakhatnaba appeal torakle Mar Impuina Thadorakpa Cherol Aduna Maram Amadi Bagai Vilijan da Lairiba Mar Furuki Mioy Singya Punba Loop Oiriba Mar Impuina Lengak Semlaga Irang Asi Nathibagi Mahutta Masak Tokpa Political Solution Ama Purakna Bahona Biuhaina Fungdorakli Nakal Amaromda Kuki Jo Council Ke Jet Sina Thadorakiba Cherol Amada anouba popular government sembada MLA Anina Sarugya Bahibasi Ke Jet Governing Body Amadi Masigi Makad Lairiba Body Singna Lisingani Kun Mangagi December Kuntrada Pangtokiba Mifamda Laukiba Wareke Mayaktani Lisingani Kuntaruki January Tarahumdoida Kuki Gisuda Ladyba Group Sing Kuki Jo Council Amadi Kuki Jogi MLA Singyauna Guhati the Pangtokiba Mifamda So Manipur the popular government sembada Saruyada Bahaina Warep Laukiba Lay Nagagi lamda Kuki sang bating bagi khongjang sangsili sagi maming thonjilaga lambi semba yaroi chawang Kuki khulai paibul singi kahen bathabak toram singi mayokta Foothills Naga Coordinating Committee FNCC amadi Joint Tribe Council JTC na makhoi gi lamgi area da Kuki furuki miyoi singkathoka sin tawba tinglakpa numit kun homdoi ni sukre January 32 dagi hawduna sangsiliba khongjang adugi manung channa ngarang sukang pokpi district ki Kham Pokpi Leangmai Naga Furuki Mioy Singna Lambiting Big Hongjang Jangsili Hongjang adu kamari lenena Kham Pokpi Kulgi Chairman Sangha Chawangna Kuki Kulai Paibu Singna Nagagi Lamda Micham Miam da Kihan Kangan ba amadi Sugi Kem Hangdokna Bhona bagi mathakta Umangkok Thoklaga Popi Thabagi Thabak kaya satharakli Thawong asigi mayokta Nagagi tungan ba Lup Singna Hongjang Jangsinuna Lengaka MOU fawba inakhiba leire Adubu MOU adu thabak oina onthoktabana handaktasu ireng nagagi kulda sugi kader shingna security mamangda fawba kihan khanganba kya laikre maramaduna sigumba kahen bathabak kaya thingnaba Foothills Naga Coordinating Committee ga lengaka mamangda taunakhiba MOU adu thabak oina khudakta onthoktriba fawba sathariba lambi thingbi khongjang asi handokloi loinana Kangpokpi District ki Kobru Hills Range area da Kuki singna maning tamna hojik popi pambi thabada lengakna khangsin usinadriba asi khudakta gi popi manganbagi thabak paikhatpiu maru oina singsang pareng asigi Kham Pokpi amadi makhlgi area da thariba makhlgi area da thariba popi asi khudakta gi mahangadabani mamangda su security force na popi antharkiba laikrabasu ngasi masingwak singmai sing amadi singmai sing asida popi paksana thari jingkhong da CRPF lay Tribal University da su BSF laibani makoina loina uriba khanglibani adubu makoi gi thabak nate haibigi matagum Kuki singna maning tamna popi thahali mamangda lenga kayana kiba sing thabak to onthok triba asi President rule lenga pulusing leba governor na Manipuri masana te hajuna thoksadaba mali masi lenga ki khwaidigi ason bani haina lawani German tragana Tiger Road kauba amma semjilakli ba si yaba ngamloi khudaktagi tingadamani lenga amadi National Green Tribunal na semli balambi asi lepna ba khanga lakraba su ngasi fawba makogi thabak lepte Masida lengang na usinandana lairiba si laibak teberi anouba popular government asina thamoi sengna thabak torokani thajai miyamgi apampada thabak tobiu sagi maming thonjilaga nagagi lamda lambi semba yaroi haina phungdoke
ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯃꯃꯥꯡ ꯊꯥꯒꯤ 12 ꯑꯃꯗꯤ 12ꯒꯤ ꯂꯣꯟꯅꯕ ꯑꯍꯤꯡꯗ ꯂꯩꯉꯥꯛꯅꯁꯨ ꯆꯠꯅꯔꯤꯕ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯨꯞꯀꯦ NFPꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯏꯔꯦꯡ ꯅꯥꯒꯥ ꯈꯨꯜꯒꯤ ꯄꯣꯠꯆꯩ ꯀꯌꯥ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯗꯨꯅ ꯀꯨꯀꯤ ꯂꯦꯟ ꯁꯦ ꯑꯋꯦ ꯍꯥꯏꯅ ꯊꯥꯖꯤꯜꯂꯝꯕ ꯑꯃꯗꯤ ꯈꯨꯜ ꯑꯁꯤꯒꯤ ꯆꯦꯌꯔꯃꯦꯟꯅ KNFPꯒꯤ ꯀꯃꯥꯟꯗꯔ ꯇꯥꯏꯒꯔꯅ ꯀꯣꯜ ꯇꯧꯗꯨꯅ ꯀꯤꯍꯟ ꯈꯪꯍꯜꯂꯝꯕꯒꯤ ꯃꯥꯌꯣꯛꯇ ꯐꯨꯗ ꯍꯤꯜꯁ ꯅꯥꯒꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯃꯗꯤ ꯖꯣꯏꯟꯠ ꯇ꯭ꯔꯥꯏꯕ ꯀꯥꯎꯟꯁꯤꯜꯅ ꯃꯈꯣꯏꯒꯤ ꯂꯝꯒꯤ ꯑꯦꯔꯤꯌꯥꯗ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡ ꯆꯠꯍꯟꯗꯅꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯀꯨꯀꯤꯁꯤꯡꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤꯗꯃꯛꯇ ꯆꯞ ꯆꯥꯅ ꯂꯦꯞꯂꯤ ꯁꯔꯀꯥꯔ ꯁꯦꯝꯕꯗ ꯌꯥꯎꯔꯣꯏ ꯄꯥꯎꯂꯤꯌꯥꯂꯟ ꯍꯥꯎꯀꯤꯞ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯔꯥꯖꯅꯤꯇꯤꯒꯤ ꯑꯣꯏꯕ ꯇꯪ ꯇꯥꯕ ꯐꯤꯚꯝ ꯑꯃ ꯄꯨꯔꯛꯅꯕ ꯍꯥꯏꯗꯨꯅ MLA ꯋꯥꯏꯈꯦꯝꯆꯥꯅ ꯂꯤꯗ ꯇꯧꯕ ꯁꯔꯀꯥꯔ ꯑꯃ ꯁꯦꯝꯅꯕ ꯒꯚꯔꯅꯔꯒ ꯎꯅꯗꯨꯅ ꯀ꯭ꯂꯦꯝ ꯇꯧꯈ꯭ꯔꯕꯁꯨ साइकोट केंद्रगी MLA पाउलियालन हाउकिपकी माइकैदगिरी कुकी MLA-सिंगना सेपरेट एडमिनिस्ट्रेशन डिमांडगिदमक्ता चप चाना लेबली सरकार सेंबदा सरुक यारोय हाइना महाकी एक्स थागलकिबा वारोल अमदा हाइरी MLA असिना महाकी एक्स थागलकिबा वारोल अदुना मखाताना हाइकिबदा कुकी कम्युनिटी सिंगे माइकैदगी तोंगानबा डिस्टिंग एडमिनिस्ट्रेटिव अरेंजमेंट अमगिदमक्ता डिमांड तौरिबा असि कुकी सिंगे सेफ्टी सिक्योरिटी अमसुंग डिग्निटीगिदमक्तानी hyriba dimana si samsamba political autonomy amanate kuki community singi pokpadagi yaraklaba phangpham thokpa hak aduni hairi henglap kendragi BJP gi MLA Ledja Mang Haukip ki maikadagi su kuki community gi oina su tongan ba separate administration ama pigani haibagi sabsaba thazaba ama pidriba phawba nauna semgadoriba sarkar asida support tawre haina social media thagalakiba warol amada hairi mahakna makhatana haikibada kuki singi identity land amasung development ga mari leinana matam kuinadagi demand tawgra laglaba kuki state union territory asida priority pigani haina separate administration gi demand da chapsana lepi hairi maraksida thadau NP ge general secretary lamjathang haukemna social media thagalakiba warol asida hairibana sarkar semada yagodoriba MLA ngursanglu sanatena mar community aduga MLA LM Khote Wi-Fi Jomi community ni makoi sing asi kuki ni haina identify tawdabana Imphal da chathokasin tawba yai non kuki group oidiba Jomi Mar amasung thadawgi oinadi Imphal asi safe oire haina lawba yai adubu nemsa kibren asi kuki ni haina identify tawbana Imphal da chathokasin tawbada chingnaba yai hairi Myanmar junta lanmina Satpol village da thibo humba chathaduna mafam adugi yum nimpuro mai thadokre Myanmar junta lanmina lenga ki mayokta lan hokiba militant singbu namthanaba amasung takthoknabagi thorangda lebak adugi Trani Thalia Bilrizalda leiba Palo Township ki Satpon village da thibo humbagi thabak chathabaga loinana yum nimpuro mai thadokre hairi Sunta Lanmi gi kalam amana khungang adu changsilakpa matamda PDF ki membersingna Sunta Lanmi gi mathakta landakraba matungda madugi pakhum oina khungang aduda leiriba yumsing adu mai thadok lamkibani haina khunjasingna phungdorki khungang asigi nongchup thangba saruk singdana resistance fighters singna khudum chansin baga loinana nongpok thangba saruk singdana Sunta gi lanmi singna khudum chansinuna leirakpadagi ngahak leitana Sunta Lanmi amasung PDF force singi marakta khut thongnaduna lakibani Sunta Lanmi singna khungang adugi maya yausilakpada matamda khunja sing aduna masa hingjanaba anakpada leiba mafam singda lajenake Sunta Lanmi na lenga ki mayokta lan hauriba militant singbu Thengna bagi thorang ama oina militant singbu sangjafam piramba yum singda haukiba matam kayagi mamangdagi paksana mai thadokpagi thabak singka thaduna laki mamang thagi contract amasung kun nipan da Sunta Lanmi na Palo Township ki Pala Town Ward number 4 da yum chamagi mathakta mai thadokuna manghalam ki hairi Junta Lanmi na ethnic rival singbu maithiba pinaba satharakpa thorangi manung channa tha amada Arakan state ta paksana chatharaki balandada micham amasung POW yauna miyoi humputara hatki amasung kayana asok apananghan ki hairi DMC na thamlakpa data amada chahi asigi January tha khaktada Myanmar Junta Lanmi gi landada micham 13 hatki amasung tarukna asok apananghan ki hairi Junta Lanmi na air strike artillery selling amasung landmine sing pokhai haduna micham miyam gi mathakta landakibagi hainasu thajaba yaba pawgi likhulamana phungdurok pagalonena Rakhain seta sikiba miyoi sing ayambana junta gi nongthaktagi landabani hairi mamang thagi kundasu Junta Lanmi na Castro Township ta hangba chautu detention camp ta nongthaktagi landa thaduna POW ge family member kumathoi hatke
Sahi nauribi nupi masada na tabalitsa chalubani haiba miyoy ama KCPPWZ na warakre. Sahi nauribi nupi masa ama na tabalitsa chalubani haiba maibam asay zit kauba ukhong sang mayay lekay digi miyoy ama Kangleipa Communist Party PWZ na MC Unification na warak laba matung imung manung na sinakre haide. Lalhauruba sigi PRO singkhay ngaman thadurok pa chirol lamada mamang thagtagi nauna lamdam asi nupi singbu awang batakta khanjaba lamdam oiduna lakli ngasi fawba lamdam masida layriba nupisingda ahenba sakti piri amadi awang bathaktai kai kumnari asigumba kunai asigi fazaraba sanabi asigi wangmada thabak torokpa singbu party na kanba mijeng changuna lakli ngasi fawba tuhotpiba otpinaibiba amadi nupi oibi singi kai kumnaba manghanbagi mathakta party na serak piduna lakli masigi saruk ama oina handak sahi nauribi nupi masa ama bui kai kumnaba manghanbagi damakta miyamna wakatpagi matung inna party na maibam asayjid ukhong sang mayay lekay thobal district hariba miyoy asi lupna warak watem laba matungda imung manungda sinakre amadi masana maral yazana party da sangjarakpagi damakta amadi magi imung manung amadi tungi yenglaga matung amuk hana tawgnaba areba warning pikre Kangleipa asida layriba isi ichan singnasu Hatpa miyoy singdagi lapna lainaba khanghale lamdam asigi nupi singnasu social media platform asida yenghaidaba firol setpa amade uhaidaba video semba lepnaba party na khangalakli asiguma makhata na taroklabade party na ngakpiba ngamle haina su cherol asina makhatarakli Gazada Israel gi maikedi chatharakpa attack ta angang amasung nupi yauna miyoy 33 hatkre hospital official Israel gi maikaidagi kapsilakkiba nongmai singna parbadagi Gazada angang amasung nupi yauna Palestine macha 33 harkre haina mafam maduda leiba hospital official sing gi maikaidagi phungdurakli amaromda Israel gi maikaidagi thamlakpa wafam amada militant singna kablakpa nongmaina makoigi lanmi amasokki hairi Mamang sahigi October thadagi chanaba haukiba ceasefire adugi matung lepa laitana Israel gi maikaidagi chatharakpana strike chatharakpana hojik phawbada Palestine macha Chongwaga kuntra hatkre madugi manungda sikiba miyoy 33 aduna khwaidigi nauba oiribani haina Gazagi Health Ministry gi maikedik phungdorkli USA na mateng pangduna Israel amasung Hamas ki marakta yasinana bohonarakliba tabak toramda attack sing asina yamna chawba mangjaba ama leire genocide ki moong satharakpa lal adu hauzik phawbada loidabagi phibamda leire haina mafam maduda leiba Palestine macha sing gi maikedik phungdorkli Sifa Hospital haina khangnaba Gaza da leiriba hospital asigi Director Dr. Mohammed Adu Seniana phungdorakpada ceasefire kadaida leikrabage mediator sing kadaida chakrabage haina penda phungdorakli Hamas ki maikaidi ki thaudok adubu makoina yana ki ceasefire gi kanglon sing tugai bani haina Israel da maran siri amaramda Israel gi military gi maikaidi ki thamlaki ba wafamda makoi gi lanmi sing gi matakta Hamas militant sing chatharakpa attack amadi violence sing adu gi paukom pibani hojik phawbada Israel gi lanmi ahom sikre haina phungdorakli ngarang ayu awang thangba Gazada leiriba tufada leiba building amada Israel mi singa nongmai kapsin badagi yamdrabada miyoy 13 sheke makoi imung amagi miyoyna ayambani maduda supnatagi numit 10 tangairiba nupi masa amaga tha manga suraba atopa angang amaga suseke thagdogoda makoi gi mama mapa amasung mabok suseke haina Sifa Hospital gi maikedi phungdurakli Israel gi military na phungdurakpada militant sing na nongmai kapa horakpadagi makoi gi aircraft amadi armor unit sing na khut hanbada thagdok adu thokibani hairi maduda soklaba Israel gi lanmi adu hospital da laikatnari haina su thamlakli tupa gi thagdok adu natana atopa mafam sing da sikiba Palestine macha sing adu gi matang dagi Israel gi maikaidagi sengdurakpa leitre